Mau ama machaga loinana mangkhre. Imphal West District ki manung channa Kwa Kaithal Konjeng Laikai da Leibi Laisram Premanandagi Loinabi Koizam Ningo Laisram Ongbi Rabina Devi Chahi Kunithoi Asi Mahaki Chahi Ohumlom Suraba Pikliba Machanupiga Loinana Haukiba January Taruki Nungtil Pung Ohum Makai Taba Adwaidagi Mayumdagi Thokibadagi Hanjilaktre Hairi Hairiba Nupi Asi Thengnabiba Yaurbadi Manaknak Police Station Amadi phone number 9863-036-764 Natraga 8731-911-298 ta contact Tobiu Haina Nupi Asigi Mapuroiba Laisram Premanandana Press the Tokpacherol Amana Apil Taurakli Mau ama machaga loinana mangkhre Imphal West District ki manung channa Kwa Kaithal Konjeng Laikai da Leibi Laisram Premanandagi Loinabi Koizam Ningo Laisram Ongbi Rabina Devi Chahi Kunithoi Asi Mahaki Chahi Ohumlom Suraba Pikliba Machanupiga Loinana Haukiba January Taruki Nungtil Pung Ohum Makai Taba Adwaidagi Mayumdagi Thokibadagi Hanjilaktre Hairi Hairiba Nupi Asi Thengnabiba Yaurbadi Manaknak Police Station Amadi phone number 9863-036-764 Natraga 8731-911-298 ta contact Tobiu Haina Nupi Asigi Mapuroiba Laisram Premanandana Press the Tokpacherol Amana Apil Taurakli